CHESAM Abdul Kadir ki Mihat Yaningdaba Phongdokpaga Loinana Mehat Ashi Erang Sagatnaba Sinba Thawongni HAINA Social Development Club ki MAIKEIDAGI PHONGDORAKLI SDC ki President L Samananda amadi General Secretary Ais Bagabati Debina Kurik Piduna Thadorakpa Chirolamada Paubitek Mayai Lekaidagi Abdul Kadir bu hatoklaba matung Samuraugi Nambul Turel Mapanda Phumjilamba Hakchina Lawi Mahak bu hatpada Chenaba Sing Logi Oiba Cherak Phanghangadabani Thaudok adu Samurau MAIKEIGI Club Maira Paibi Miyamna Nungaitaba amadi Hakchina Lawi Mihat pasing adugi imung manung sagaigi misu miyamna lale haijagadabani haina cherolasida makhatari Hariba misi asi ginai domda thukpa thokdo asibu samuraugi nambun mapanda pubiraklaga phumjalamiba asi samuraugi parda singbu sitabani haina samuraugi apunba maya paibi ima singi thamoida asuki matik pendaba pongthoksari masiga loinana aikoigi samurau haibasi community ani yamna nusi sanana leminabaga maram oiba henjang lana duna kaithel amata da punna kamina duna himinabani aduga municipal council dasu muslim gi isininaw sing maitai gi isininaw sing punna leiduna samurau kaithel amasung samurau nawre akoi balsida asuki mati nusi sanana leminari ba sigi mayokta akoi masembu community oiba irang ama thongna bagi damakta silakpa asi karima khandagi garam banuai tabadagi tawrakpano haibasi Samurau pajagi mama oibi singi thamoida asuki matik pende kadingbi misi asi achumba langlang landing puthokpigadabani aduga hariba misi asida samurauga poraga humamliba asi masida senariba mioi purima magi sagai mama mapa imung manung yauna samuraugi pajada lale haijadri phawba samuraugi pajana ngakui bangamo masiga loinana hariba isa kadim masigi magi atma sadi gi damakta akoi samuraugi maira paibi imai beng singa minute amatang tuminna leiduna awaba pungtoksari